ngase yufongkiba tongan tongan ba manipuri sifongsinga masum thokiba thawdo athoksingi maroibi I pausing miyam da thamjagi ahanmada sanalebak pauksi digi lokusarga civil society organization gumna manipur laingak su center da demand rokle loni adabu khulai sing lokhatragadi miyam ga tanaraga thabak paikhanaba MLA sing gore nakre Manipur Article 355 satna de hairamba laingana civil society organization sing demand tawbugumna manipur laingak su center demand rokle akaknaba matam thaduna thabak oina paikhalaktragadi miyam ga loinuna akanba thabak lakholagani haina legislature MLA singna khwaidigi kanbu warep lokre se minister secretary tangrang nungthil da laingak paibri yauriba MLA kunthraga mangana saruk yaduna famkiba mi phamda masang oiba warep mari lokre haribu warep singadu athupa matamda center na thabak to onthoroktragadi miyam ga tanaraga chapchapa thabak lokholagani haina central government na kienkhre Manipur gi laingak pairiba BJP amasum masiga satminariba mapang singi MLA singna amata oina laukibu warep mari adudi ahanmada haujuk lepa leitana sathariba imu naimu tanabagi thakdok singa sigi maru oiba maramasi khulai paiba militant group singa suspension of operations su tawnaba asina suni maramasina militant singda central force na khut thaba yadaba sina makhatana misam miyam da onchinduna khut tharakna bigi lambi ama pibegi phibam da lairi masigi sumatakta su sanariba group singa sina ground rule kayabusu thugaidunu lairi maram mayam asina mathang February 18 da loiragadaba anti state activity sing sathariba militant group singa taunaba suspension of operation si makhatana sangdok loidabane ani subada manipur pumbadigi laibak sigi loni yadaba madi unauthorized oiba mawongda painariba khulai singa si state amadi central force na mapung phana lakhot hangadabane ahum subada Myanmar da base tawba armed militant singna rocket propellant grenade launcher RPG na singba apaba makhalgi khulai sing India gi laimai da Indian citizen amasum state security force sing da landari basi araiba pameshe jina duna lefan gadabani masina Indian Republic ki ikai khumna mangali loinana mari subada sensitive oiba area sing da khulai pai da misam sing da lepa leitana nongmai kapsin bada Assam Rifles na tumina yengduna leiri masina maram oiduna mafam sing asida makoina leiri basi community singi security pinabani haiba wapamasi na hongna na wang tawningai ohele more Bisnupur Imphal West Kaksingumba mafamda hauzik thamliba force singna miyamna thajadriba si kohonana bohona batai force singi makoigi leadership chain of command akan bayathang pibigi mathau tare loinana khulai paidaba misam singna militant singna nongoi kapsinduna landarak libasi kudaga thingba ngamgadaba mapangal kan mamadi mathamoi sengba force amana mot selingadabani madu khaktada miyamgi punsi kanba ngamani warep singa si yawba ayibasi role asida taragani thu super Manipur legislative assembly gi MLA kunthraga mangana khuyek piri ngarang pangthokiba miphamaduna saruk yaduna warep si asida khuyek piriba MLA kunthraga manga adudi TS Bisorjit Y Kemsan Gobidas Konthaujam Awangbo Niumai Haisdingo M Ramesor Dr Y Radesham TS Arun Kumar TS Syam Kumar Thanaujam Basanta Kumar T Robindro S Premchandra Kongkham Ravindro Muhammad Abdul Nasir KS Loken SKB I Nalini KS Ibomza Usam Deben Ramuiba Seknurul Hasan TS Santi Dr S Ranjan TS Sekravata L Sasindro RK Imo KS Joy Kisan S Kunjakesor Laisio Kaising L Dikho L Ramesor Mitai SS Olis Amasum Zanglenglung Panwaini Haidi Makasa Tharakpoina Huyelan Pauksi Digi to Pomaroibi Ipauxing Miam Tamzagi Arambai Tingol Iraipak Ifrukidamak Kanagani Haibigi Mamoina Home Ministry Advisor Tunari MLA Ragumani Amasum Suryakumar Delhi Digi Imphal Tunari Ibobi Meghachandra Guwahati damak imphal thadokhre Sanakunungi Piral Makhongna Arambai Tingol go Home Ministry official singu nakre Me ahumdigi kuki lamen singna makhoigi militant sing khakta natana makhoiga lola masum lining manaba mapandigi kulai pai bising phawba khusamnaduna mitaida atamnana onchinduna satharagli batam thiraba lan sina oihalakliba phiba masigi matang irei pak ifurupkidamak kari tauksige khanana ba Arambai Tingolna MLA minister amadi MP Singda Thasiki Kungamari Ayuk Pung Tara Tarakpada Kangla Utra Mamanda Lakpina Ba Sebau Piduna Haizaningi Selecta Nasinumidang Werampung Manga Makaika Helakpada Naga Pistoki interlocutor Suwadiba
Ministry of Home Affairs ki Security Advisor Northeast AK Mishra Delhi dagi imphal airport tamna pairakhiba charter flight amada thunglakre maki khongsat asida Home Ministry gi makhada leiriba Information Bureau IB New Delhi gi Joint Director Mandip Singha Toli amasum SIB imphal gi Joint Director Rajesh Kambal su loinara khari India lenga ki Home Ministry amasum IB gi official singa do akhanaba flight gi kumtharakpaga pantadana Manipur lenga ki Home Department gi maikedi gi matik saba security ga loinana airport ki pukhi adumena makhoi ahum gi maikedi gi amasum Manipur lenga ki maikedi gi makhoi gi khongsat asigi matangda karigumbu wapum amata phongdo khidri adumena mak pauksisna phangba pawgi likhuna man haibada makhoina haujuk Manipur da oiriba law and order yauna atai phibam singkupna yengsilaba matungda ministry asida marik sumbu report ama lankhana bigi damak akhanana lakhibana hari adubu official singasin imphal khaktamak leiraga law and order gi report sing khomjin gadra natragana Susampur Kangpokpi amadi Technopal singbura satuna border town more gi phibam phawba hakthengna yengsilam gadra haibadi official oina khangmangam khidri Arambai Tingol gi maikedi korongan ba khumana maki social media platform na phongdokibu wap mamada Home Affairs ki special team ga Arambai Tingol gi unit commander singa ining thaugi konungi phiral makhong da unakhri unakiba sida kumja English singa maga samapan ga yangkai ga mathoida base year oiduna NRC sanhanba amasum halan khiba yaba miyoi sing makhoi gi haurak phamda halan khiba Kokil lalhaubagi su lakthokpa duga action tawba Myanmar gi sangsilakhiba refugee miyam detention center da thamliba sing Mizoram da thambikhiba border fencing khaba AR gi jurisdiction manungda poppy thabada karimata haidraba amadi report pikhalaktrabadi miyamna AR bu thajaba sunglai leitrabanina kanglai pakti gi lakthokuna atai paramilitary forcing na sindokpa Koki illegal immigrants sing is the list gi lakthokpana sing wafam sing adu thunna thabakta onthoklabadi hanagi tangdu loitaba purakani natrabadi oithokloi hairi masigi khongpham sida siba sangba khangdana Arambai Tingol amadi miyam puna lepkani haibaga loinana tha sigi kunga mari gi mifam adu tawgane rakhi amaromdana tha sigi kunga mari da Arambai Tingol na Manipur haujuk oiriba phibam siga mari leinana irei pak ifrup kidamak kari tawgadagi haibadu khananaba MLA Minister MP Singh Lakpina Bahai Jaraki Buwa Pamaduga Mari Lenana Makoi Mangjong Nangasi Manipur Lakibra Habiki Matangasu official over Pau Pangbangam Kide Adubo Arambai Tingol gi Maikedi Gidi Miam gi Mihut Oidi Singa Tasigi Kungamari Ayupung Tarada Kangla Utra Mamang Lakpina Ba Ayib Sirol Piki Blakre Sirol Adu Arambai Tingol na Fongdoki Buwa Pam Singi Manungda Adom MLA ni Minister ni MP ni Haiduna Kauzabana Sade Mitai masa amani khalaga haijabani numit asida thabak thoramad lai ada lai haiduna laithokpigano mapanu lerebasu lakpiyu laktaba tawigano laktrabadi adombu mitai gi yeknabani haina lawjagani haiba wafam sing phongdokpusu leikrabani amarom nangara nungthil pung ani da chief minister na preside tawduna pangthokiba tarani thuisuba Manipur legislative assembly gi legislature singi mifam na saruk yanaba khangan khibada masala yengli haiduna sutini rakhiba BJP gi MLA Kesh Ragumani ngasi Delhi dagi Kolkata fauraga imphal thulakre aduga Congress MLA Okram Suryakumar su Delhi dagi imphal thulakre BJP gi MLA P Brojen su hayeng Delhi dagi thulaklagane hadi Seraksida Congress ki legislature party ki lusingbusu ori bahana gi minister o Ibobi amasum Congress president ke Meghachandra MLA na ngasi Guwahati gi damak imphal thadokhre hadi Kongsat asida CWC gi member Gaikhamam su yaukhiari atopa pawmadana Kuldipti lainga ki asoiba punamak taisinanaba neklaga thamba security advisor ni ozoi Article 355 ki namada Manipur kannabagi khongjang na thayen khibas minister amadi ma ki lainga na miyamda sengdokadabani RK Anand Kuldipti Manipur lainga ki asoiba punamak taisin pham oinaba lainga na neklaga thamba security advisor ni hairaduna Manipur mutpa yabagi tanja laglaba phawbada nupa thongna thabak tawba ngamdabasi ikai ningai ni haina veteran politician Okram Zoina phongdokre wafam sing asi ma ki kawada leba yumna pangthokpa pawgi mifamna phongdokladuna makhatana hai Thamapan Fasilak Irang Sigamari Lena House Oidiba Pibamasi Adungai Awasing Sahi Tere Kuntak Lansi Handuna Toan Kiba Pibam Adumaka Pankak Oidi Manipurgi Pibamasi Adukimatik Sotare Law Latable Labam Oidibasina Anoba Law Oirakpa Nomagi Misimina Tolak Libasina Anoba Makalgi Inktap Oirakwi Pibam the Lakle Sairaksida Langana Miambu Article 355 Amadi Unified Command Gimingda Samam Nahanduna Irangasi Taidok Nabonare
मियामनसु थाजदुना यूनिफाइड कमांड चीफ मिनिस्टर दा सिनौ हाइबा वाफम फावबा कांगथोकनारखले यूनिफाइड कमांड की चेयरमैन की फम कुलदीप दा थांगदोक्त्रिङै चीफ मिनिस्टर ना करी करम एक्शन लखोटपा लैख्रे हैन संखि कुलदीप ना ओइराबसु चीफ मिनिस्टर ना मीटिंग कौब ngambigi ayaba lay maram asina चीफ मिनिस्टर ना यूनिफाइड कमांड की मीटिंग क्यारा कौदुना खनखरबगी हंखि कुलदीप ति लेंगान नेकलगा थंबे एडवाइजर नि लेंगान स्टेट असिगी दमा करी तौखरबगी हाइबसि लेंगाना यंगसिनगदबनि अदुबु लेंगा की मथौ असि खंद्रिब्रा नत्रगना खंसिनद्रिब्रा हंखि इंडियन कॉन्स्टिट्यूशन की मतुंगिना इंडिया अमदि मणिपुर ngaकनि हाइदना वासक लौखरबा कैबिनेट मिनिस्टर अनिना अपुनबा कैबिनेट की अयाब लौदना मणिपुर थुगाइनबा होनरकपदा लेंगा असिना गवर्नर दा वाकतुना मखोगी मथक्ता लौखतफम थोप एक्शन लौखतप ngamdriba करिगिनोंखि मणिपुर थुगाइनबा होनरिबा कोकी एमएलए अमदि मिनिस्टर अनिबु बीजेपी की लेंगा असिना कनखतपा नतब्रा हाइन संखि नकलमरोमदा इरांग असिना मणिपुर काइबा यारोय हाइदुना संगसिलिबा मियामदा ओइदबा nganगदुना मियामबु सममनहनबा यूनिफाइड कमांड अमदि आर्टिकल 355 की मिंगदा मणिपुर कन्नबा खोंजंग नाथाइ हनखिबा असि चीफ मिनिस्टर अमदि माकी लेंगाकना मियाम खंगना सेंगदोखदबनि हाइना पाउगी मिफम असिना असिदा सरुक याखिबा नौरिया पखंगलाकपा एसी की हानगी एमएलए आरके आनंद फोंदोखि मांगना मखातना हाइ था मपन फजिलगलब इरांग असिदा थोकलिबा मिसि मिनासिंगी टेक्सा कनाना पुगनि मसीदगी नथैबे यानब लेंगाना नेक्तुना थंबा सिक्योरिटी एडवाइजर कुलदीपना यूनिफाइड कमांड की चेयरमैन ओइरी हाइदुनसु थोकलिबा इरांग असिगी कम्बेशन सिंगदि लेंगाना पिरि लेंगाकता तारकदबा टेक्साक पुंबा थाइदोकनबा कुलदीपपु थमलिबा असिना ngasiगी लेंगा असि मथौदांग मसक खंगदबा लेंगाकनि हाइबदा हाइमनबा थोकलाइकि आर्टिकल 355 की मतंग लेंगा की होम डिपार्टमेंट की कमिश्नर टी रंजन ममांगसे की जुलाई 13 मणिपुर ह्यूमन राइट कमीशन दा पिरकपुर रिपोर्ट अमगी मतुंगिन मणिपुर आर्टिकल 355 सत्नदी हरखि मसिमंग इंडिया लेंगा नसु कंफर्म तौखिबा लेख्रे मखा तरकपुर ngarang मणिपुर लेंगा की मैकेदी आर्टिकल 355 सत्नै हाइना अमुक हैरकलिबा असिना मियाम द हियन सममनबा पोखले पुनमा असिगी मतंग मणिपुर लेंगा ना मियाम खंगना सेंगदोखदबनाइकि ngasiगी पावगी मिफम असिदा कायसामथोंग एसीदगी करकलगा मिनिस्टर ओइरमखिबा एल जेंद्र कुमार सरुयाखि अतोपा पावमना बीजेपी की जनरल सेक्रेटरी आबे हेगेरी लाकले बीजेपी की जनरल सेक्रेटरी ऑर्गेनाइजेशन ओइबदा नतना नागालैंड अमसु मणिपुर की इंचार्ज ओइरिबा आबेगिरी ngasi nungtil pung amaga minit 10 rom tarakpada गुवाहाटी दगी imphal थुंगरे माकी खोंगचत असगी सब साब मरम खंग मंगमद्री पार्टी की मैकेदगी सु खोंगचत असगा मरी लेना वाफम मता फोंगदोरप लेथ्री अदोमैना अरामबाई तिंगोलना थासगी कुनग मरीद मणिपुर इरैपाक इफुरो की वाफम खननबा एमएलए मिनिस्टर अमदी एमपी सिंह नुमित असगी अयुक पुंग 10 दा कांगला उत्रा ममांगदा लाकपिनबा हाइजखिबा मसुम चीफ मिनिस्टरना मयाई तंग लौदना पांथोखिबा लेजिस्लेचर सिंगी मिफमना लौखिबा वारेब कमरी लेनरम याई थजनरी अदुमैना ऑफिशियल ओइना मा की खोंगचत असगी सब साब मरम सिंह खंगमंगमखिदे अतोपा पावमना लान की सैथिंग नंगलब आर्टिस्ट सिंगी थमोगी पाउदम 13 सुबा पोटपांग लेतबदगी नुंगसीब मरुप की सोरा सत्प ngumखिदे हिंगनबा अफंग सुरी कैसाम कोबे हेमचा निंगथौजम मे अहुमदगी हौरकलगा हौजिक था मापन संगसिलगलब फावबद लुसिंद्रिब तमथिरब लान असिना अवा सैथिंग पीरब खुनाइसिगी मियोइसिंगी मरक्तगी लीला ड्रामा फिल्म अमदी इसैना सिंगवेगी आर्टिस्ट सिंगना मायोगनरिब सिंग मथंग मथंग पाउदम लक्पगी मखा तारकपदा सुमांग कुमै फिल्म अमदी नोकफदेगी सकनाइरब आर्टिस्ट कैसाम कोबेरग उनरुबदा मान हाय हौजिक ओइरिबा इरांगी फिल्म असिदा आर्टिस्ट ओइजरबसु चखु मै मुतनबगी दमक मीगी फाम दमसुम अफंग अफंग थबक सुदुनो हनरि थोगलिबा थाउदो वाथोक तारिबा ई पाउ मयामसिना पुंगनि वखल ngahakta फावबा पथाबा ngamdi नहा ओइरिंगे मतमदगी आर्टिस्ट की सिनफम असिना इसागी प्रोफेशन ओइरखिबनि आर्टिस्ट हाइबसि ओइनबो होनरकपदा ग्रेजुएशन हेक लोइबगा तोआन तोआन ओजा गुरु की मनाक सत्पगा लोइनना मरी लेनबो वर्कशॉप कया सर यारखि असुमना वाना होनरगा आर्टिस्ट ओइजरगलबसु सिनफम असिदि करिगुंबा अमा हेक थोकपगा मयामना थिंजनफम ओइरि इंटरटेनमेंट खक्तमक ओइना उबिबा सिनफम ओइरुबना इसासिंगी मै मसिंगसु तंबा लुसिंद्रिबनिना सही यमलगलाबसु हौजिक सखु मै मुतनबा थबक इंखांग सुदबा यादबदिगी अफंग अफंग सुरी वाबगी वादी हाइरुदुना कानद्रे नोमिगी सरा अनि सोइदनबा यामना हैसिंगना पोरम यातुना अफंग अफंग थबक सिंग सुरी रखि टॉप खोंगना मखोंग पोरमपा डीसी रोडतगी मसागी सही हुमफुगा मंगा सुरगलाबा कैसाम कोबेरना मखाताना हाय पोटपांग अमदी पलादा थानब सेल लेतबदगी नुंगसीरबा मरुकी लाना थोरम फावो सतपंगमखिदि
kumza English ngamaga samapan ga March fuga nithoi da graduation luisilaba matung matamadugi intern dramatic union da kumza English ngamaga samapan ga March fuga mari dagi yauduna theater gi lambi da khongdarakhi mahiroi oiringai dagi su iba yamna pamjarakhi saireng amadi wari masa kya irakhi wari ibada dialogue singna hena fazana iba ngamnaba theater gi workshop kya da su saruk yarakhi adaba kumza English ngamaga samapan ga maudraga mari dagi nokphadegi ahanba artist sing korap thenakhi ahan badadi khudong sa taba kharadigi satuna yaur bungam khiti asumna nokphadi ani suba bolum su yauba phangkhidraba matung ahum suba bolum dagi ngasi phawba leptana nokphadi gi taraga mapan suba bolum phawbada saruk yarakhi ari Manipur gi celluloid film dasu supporting actor oina film kharada khongdaraba matung kumza English ngani ga tara dagi digital film final thagi angawba laisil dagi hauraduna tuan film singda saruk yarakhi Sumang lila da sukumza English ngani ga tara dagi North Imphal Yatra Manipur Mandal na yauduna ngasi phawa miyam gi thawal tawrakhibani theater tawringai dasu Oza Yumnam Rajendra gi makhada mitam amadi mark sabagi workshop yorki khara hena mapung phanaba CTTC Purampat training yauduna lagi mitam angang singi sempu amadi lila da sangba polam kya sem saba rakhi Manipur lenga na pangthokpa Saras Mela da sutarak saruk yarakre Art amadi craft ki sinpham da artist oina matam sangna lakhi ba khangde adubo COVID-19 gi matam sinpham punamak lepki marup ki sankhai di khunda bu yarakta duna artist oizarabasu ikai ba thidana jugali oina phawba thabak su sakhi makhasa tharak poina pongna pham pausi dige to pamarui ba paukrana maitai volunteer battalion om hangdokre kokila lobu singna bom nungai kaplak padagi sanction ba ngamdraba maitai khul singa sida maitai singna leiba ngamna bagi dama social political activist sapam kanglai pal maitai ngarang miyamda maitai volunteer battalion manga sinagani lakthoki baga ahan boina ngasi phawda battalion of mangkre sapam kanglai pal maitai na lusing laga ngarang nongada da leiba ma ki mayum da Imphal East district ki oina maitai volunteer battalion ama hangdokre ngasi su Imphal West district ki oina Tharwai Jamda duga Thawal district oina Sikhong Sekmai da maitai volunteer battalion ama hangdoki volunteer battalion singa do hangdokpaga mari leinana sapam kanglai pal na hai tha mapal phar ba phawda maitai sing masagi khullu leiba ngamdana leiri Kuki narco theorist na haukiba sai English singa ni ga kungo homdoi gi me ahum dagi hauduna satharakhi ba lana sina maram oiraga maitai khul kya hanjinba ngamdana leiri maitai volunteer singa sina maitai khul singa si hanjinba gi sapsana thenagani miyamda maitai volunteer battalion manga sinagani ngasi phawda battalion ahum hangdokre maitai volunteer battalion manga sigi khulai government sina pigadabani maitai volunteer singa singam kai kanaba tholakpani masi lup sembaga mari leinati maitai ama oibigi maitai gi khul sing kanabigi thawdang lawminabani haina kanglai palna phungdokhi atopa pawmana government na singkhong singya singda ehenba security thamnaba thawrang tawkhre Manipur da thokliba thani pan helaglaba irang asida khudong thiningai oiba singkhong singya singda security gi mapangal kangkat hanabagi damak ahen security sing thamnaba state government na thawrang tawkhre hari press na phoma paw gi likhunama gi matungina hana lairiba security asigi mathata ahen security thajin gadoriba mafam singa duri Imphal West Imphal East amasum Bisnupur district ni government la kholakdiba thaba ase kuki la lawusingna misama masum security force na leptana khut tharakpa amasum landarakpa dagini hari saurakna ahen security personal lising amarom hairiba mafam singa sida thajinduna patrolling satlanba check tohonba amasum area domination tohongani masigi sab saba panamdi hairiba mafam singa sida khulai paibisingna misam miyamda pamdaba thawdok thonbigi damaktani thawrang asina miyamda hena Sapana amadi pungni wakal nungaina lehanana ba honabani masi state asida santi purana ba honariba sig saruk amane hairi ahen security thamgadoriba mafam singa duri Imphal West da Sanjam Chirang digi Khurkhul Maning Laikai Kanto Sabal Laimakhong Khurkhulpa Khurkhul Sebok Laipat Parau cooperative Laimakhong Pangal Tabi Khongnang Pokpi Khurkhul Makhalekai Singdatu Tikhul Kaukruk Sing Laikai NSUI camps Payeng Singkhuno Kangsup Singkhong amadi masigi akoiba mafam Kangsup Kharung Thailand Pokpi amadi Sangai Thel Lamdongni Bisnupur district ki oina Laimanai amasum Santipur Tera Urak Kainau Ayokpa School PG CI Awang Laikai Hautak Khalaubi Hautak Awang Laikai Khalaubi Hautak Tampa Khunau amasum Wangmu Naudokhongni Imphal East ki oina Pukhau Tera Lakon
Khewa Phurju Laukon, Chanung Laukon, Laitan Pokpi, Wakan, Sabungkhok, Saijang Itham, Laikong, Tomukong, Moirang Porel, Sabungkhok Khunong amasung CS Crossing Nedi. Makasa tarakpoina Sanga Express tigi atupa maruiba paukra namo ahenba force Indo-Myanmar border town moregi strategic oiba mafam phibam sing yenglaga mafam adura matik sab state security force sing thamaga loinana afaba makhal gi khusukulai sing pahenbiu haina senior citizen club ACC Manipur Chief Minister N Berenda takshinkre Indo-Myanmar border town moreda matik sab state security force sing thamaga loinana afaba makhal gi khusukulai sing pahenbiu haina senior citizen club ACC Manipur Chief Minister N Berenda takshinkre SCC Manipur ngasi CM na pisin kiba memorandum amana hai Moria state ki setmilon amadi strategic ki yenglaga yamna maruiba mafamni South Asia da lewa sina yengniba geopolitical gi miyeng amadi ek is policy mai pakhanbada tangdulai taba phibam ama Moria da thambasangi phibam sing asi yenglaga Moria da Manipur police ki mapangal kangkat hanba tai yaragadi state armed police ki battalion ama thambiyu masina police commando da shinariba thaudang sing asi hanthan mangamgani Minister MLA bureaucrat political activist amadi hanagi MLA singda piriba security guard escort singi masing hanthanba natraga lauthokpagi thorang pakatpiu Manipur police ki manpower audit ama tawbiu unauthorized oiba mawngda mayumda lairiba policemen sing kokhatpiu police personnel kya makhoigi makok thongbo officer singa manaraga mathau tawdobagi pautajai mathau sumna mathau laithokpa asi maralama langsin mani hainasu ACC Manipur na CM na wakali Special case ama oina lauraga Manipur police ta area weapon sing khudam oina grenade launcher rocket launcher amadi MMG na singwa khulai sing pahenana basingbiu Manipur da mathau toriba central security force sing hena isang thona irang se lakshna na bahona bada mateng panghana na ba sinbiu han su club asina CM na taksili Lushilak poina to perform na ningthau khong kha khunogi thaudoki sengdoklakli Kokilalhaubani singnaba masakangdaba miyoi singna Bisnupur district ki ningda khong kha khuna water supply plant da nongmaina landa aduna mapamsa yauna maitai mari hatkiba lebuktiba thaudok adugi matangda laimanai kabuyamadi sadu khoiroi gi Khullakpa na sengdorakli Khullakpa ni sina khuyek piduna thadorakpa sirol amana hai tha asigi haukiba taraga nipana thokiba thaudo aduda rongmai naga frup pu maral siba madi lana pauthokpasi mathaudang khangda buwangi maramdi maduna area sida leidiba furup maselgi marakta thajanadabgi sang hengat hangani koki militant sing aduna asupu umangi khudong saba loroga khungang singda sanglakpu oigani haina singnari laibak thibadi aikhogi khungang ani asisu militant sing aduga hakthengna natragana nakoinana satminabagi mawongda mainstream media amadi social media platform singda lana uhanba aduni asigumba Irangi matamda ingta papamjaba rongmai furupu lana pauthokpigano social harmony amadi peaceful coexistence da thajaba thamliba aikogi wakhalon asi khangbiu haina sirolosina makhatarkli amaromda hariba khungang ani asigi mausagoiba punsida soonanaba amadi amanga tathuonanaba ayaba yauduna natragana hana khanganba tawduna punamaki miyoising sangmuda athingba thamle Masida thawoidaduna sanglakpa miyoising customary logi matungina paukhum pigani hanasu sirol asina phongdorakli tentang atopa paw mana governor CM na gangai gi paujal pirakli kabui kangluk ki maruoiba kumai ama oiriba gangai na lakpada Manipur gi governor Anoisia Oike amasum Chief Minister N Biren Singana Manipur gi miya maruoina kabui singi maphamda yepa paujal pirakli Tentang na mayam na thamjaramge aduga hausi ko inadi mayam pausi matang ase lusinjarage amasum mayam puna anawba update ngamina sa na channel sugi makerigi miyangi maphamda makhata na thamjari